ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯑꯉꯥꯡ ꯄꯥꯝꯂꯨꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯦꯂꯩꯒꯤ ꯗꯁꯥ꯫ ꯃꯇꯝ ꯑꯃꯗ ꯈꯨꯟ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯇꯣꯝꯄꯣꯛ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯂꯩꯃ ꯑꯃꯗꯤ ꯏꯕꯣꯄꯤꯁꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅ "ꯍꯥꯏ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯥꯗꯣ ꯄꯥꯈꯪ ꯃꯄꯨꯡ ꯃꯔꯩ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ, ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯃꯥꯅ ꯀꯣꯏꯔꯤꯔꯣ ꯅꯨꯄꯤꯁꯤꯡꯗꯨꯅ ꯀꯣꯏꯔꯤꯔꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯈꯔ ꯉꯥꯡꯉꯨ, ꯅꯠꯇ꯭ꯔꯕꯗꯤ ꯉꯟꯅ ꯅꯨꯄꯤ ꯄꯨꯕꯤꯔꯛꯁꯅꯤ꯫ ꯅꯪꯗꯤ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯣ, ꯅꯆꯥꯅꯨꯄꯥ ꯅꯠꯇꯕ꯭ꯔꯥ? ꯑꯩꯅ ꯉꯥꯡꯉꯗꯤ ꯃꯥꯗꯤ ꯏꯀꯥꯏꯒꯅꯤꯅꯦ, ꯑꯗꯨꯅ ꯅꯪꯅ ꯈꯔ ꯉꯥꯡꯉꯨ꯫ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ, ꯏꯀꯥꯏꯔꯗꯤ ꯃꯊꯪꯗ ꯅꯨꯄꯤ ꯀꯣꯏꯗꯅꯕ꯫ ꯏꯕꯣꯄꯤꯁꯛꯅ "ꯑꯩ ꯃꯤꯒꯤ ꯁꯦꯜ ꯊꯤꯟꯕ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯅꯪꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯒꯦ꯫ ꯉꯥꯗꯣ ꯈꯔ ꯑꯆꯧꯕ ꯂꯩꯔꯛꯑꯣ, ꯍꯌꯦꯡ ꯑꯌꯨꯛꯇꯁꯨ ꯆꯥꯅꯅꯕ꯫ ꯍꯟꯗꯛꯁꯦ ꯑꯍꯥꯎꯕ ꯉꯥꯗ ꯆꯥꯅꯤꯡꯉꯤ꯫ ꯍꯣꯏ ꯍꯣꯏ, ꯍꯟꯗꯛ ꯆꯍꯤ ꯆꯨꯞꯄ ꯆꯥꯔꯁꯨ ꯂꯣꯏꯔꯔꯣꯏꯗꯕ ꯑꯣꯏꯅ ꯂꯩꯔꯛꯑꯒꯦ"꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯄꯤꯁꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯃꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯥ ꯑꯉꯥꯡꯗ ꯂꯩꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ, ꯂꯩꯇꯕ ꯃꯣꯏꯅꯗꯤ ꯈꯪꯂꯝꯃꯣꯏꯀꯣ". ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯂꯩꯃꯅ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ "ꯏꯃꯥ, ꯀꯩꯅꯣ ꯉꯥꯎꯔꯕ꯭ꯔꯣ? ꯅꯊꯟꯇꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯆꯠꯂꯣꯍꯦ, ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕꯁꯤꯗꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯩ? ꯑꯣ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯏꯃꯥꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ". ꯃꯃꯥ ꯂꯩꯃꯅ "ꯉꯥꯎꯗꯦ ꯉꯥꯎꯗꯦ, ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯄꯥꯕꯨꯡꯒ ꯑꯩꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯑꯍꯟ ꯃꯥꯟꯒꯦ? ꯏꯃꯥꯅ ꯆꯍꯤ ꯍꯟꯕꯅꯤꯅ ꯏꯃꯥꯅ ꯑꯍꯟ ꯃꯥꯟꯗ꯭ꯔꯗꯤ ꯄꯥꯕꯨꯡꯅ ꯑꯍꯟ ꯃꯥꯟꯒꯗ꯭ꯔꯣ? ꯑꯁ, ꯇꯜꯂꯦꯗ ꯅꯪꯁꯤꯗꯤ, ꯃꯤꯅ ꯍꯥꯏꯕꯗꯗꯤ ꯑꯩꯅ ꯅꯣꯏ ꯄꯥꯕꯨꯡꯁꯦ ꯆꯍꯤ ꯍꯜꯂꯕꯁꯨ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯑꯉꯥꯡ ꯃꯥꯜꯂꯦ ꯍꯥꯏꯔꯒ". ꯇꯣꯝꯄꯣꯛꯅ "ꯍꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥꯅ ꯐꯥꯒꯤ ꯇꯧꯕꯅꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯑꯉꯥꯡ ꯃꯥꯜꯂꯦ". ꯂꯩꯃ ꯍꯔꯥꯎꯅ "ꯑꯁꯦꯡꯕꯒꯤ"? "ꯍꯣꯏ, ꯑꯁꯦꯡꯕꯒꯤꯅꯦ, ꯑꯗꯣ ꯏꯃꯥ, ꯁꯦꯜ ꯈꯤꯇꯪ ꯄꯤꯔꯛꯑꯣ". "ꯅꯪꯗꯤ ꯁꯦꯜꯗꯣ ꯀꯩꯗꯧꯅꯕ"? "ꯍꯣꯔꯦꯟ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯒꯦ". "ꯂꯩꯈ꯭ꯔꯦꯍꯦ, ꯅꯪꯒꯤ ꯐꯤꯔꯣꯜꯁꯤꯁꯨ, ꯅꯪꯒꯤ ꯐꯤꯔꯣꯜ ꯂꯩꯈꯤꯕꯒꯤ ꯁꯦꯜꯁꯤꯡꯗꯣ ꯇꯨꯡꯁꯤꯜꯂꯝꯃꯗꯤ ꯅꯍꯥꯟꯅ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯝꯂꯁꯨ ꯌꯥꯔꯅꯤ". "ꯂꯩꯒꯗꯕꯅꯤ ꯀꯩꯅꯣ, ꯄꯥꯈꯪ ꯍꯥꯏꯕꯁꯤꯗꯤ ꯐꯖ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯅꯝ ꯅꯨꯡꯁꯤꯍꯟꯒꯗꯕꯅꯤ". "ꯏꯁ, パꯈꯪ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕ ꯅꯪꯅ ꯄꯥꯈꯪꯒ ꯍꯥꯏꯔꯗꯅ". "ꯑꯦ, ꯑꯩꯁꯤꯕꯨ ꯄꯥꯈꯪꯒ ꯐꯥꯗ꯭ꯔꯤꯕ꯭ꯔꯅꯦ ꯏꯃꯥ"? "ꯍꯣꯏ, ꯐꯥꯗ꯭ꯔꯤ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ". "ꯏꯃꯥꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯕꯩ ꯋꯥꯅꯤ, ꯑꯩꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ". "ꯏꯁ, ꯄꯥꯈꯪ ꯌꯥꯝ ꯐꯥꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦ, ꯅꯪ ꯑꯃꯀꯣ ꯅꯌꯨꯝ ꯉꯟꯅ ꯄꯥꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ, ꯅꯄꯥꯅꯁꯨ ꯉꯥꯡꯉꯨ ꯍꯥꯏꯔꯝꯕꯅꯤ". "ꯑꯦ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤ ꯀꯣꯏ ꯍꯥꯏ ꯑꯗꯨꯒꯤ". "ꯆꯠꯂꯣꯍꯦ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯏꯃꯥ, ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯦꯀꯣ, ꯍꯣꯏ ꯅꯨꯄꯤꯁꯤꯡꯅꯗꯤ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯔꯛꯏ, ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯗꯦ". ꯃꯃꯥ ꯂꯩꯃꯅ "ꯑꯩꯁꯨ ꯈꯪꯗꯦ, ꯅꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄꯅꯤ". "ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯀꯅꯥꯅ ꯑꯩ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯔꯤꯕ"? "ꯈꯪꯗꯦ, ꯉꯁꯥꯏ ꯅꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯅꯦ, ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯄꯗ ꯑꯩꯁꯨ ꯌꯥꯎꯒꯦ". ꯇꯣꯝꯄꯣꯛꯅ "ꯅꯨꯡꯉꯥꯏꯔꯣꯏ, ꯏꯃꯥꯟꯅꯕ ꯍꯣꯏꯒ ꯆꯠꯇꯣꯏꯅꯦ, ꯏꯃꯥꯗꯤ ꯀꯔꯤ ꯂꯩꯔꯨꯒꯦ ꯍꯥꯏꯔꯤꯅꯣ"? "ꯐꯅꯦꯛ ꯑꯃ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ". "ꯑꯗꯨꯗꯤ ꯄꯥꯕꯨꯡꯒ ꯑꯣꯏꯅ ꯆꯠꯂꯨ". ꯃꯃꯥ ꯂꯩꯃꯅ "ꯍꯣꯏꯗ, ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯄꯥꯒ ꯑꯣꯏꯅ ꯆꯠꯀꯦ". ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛ ꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯃꯦꯂꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩꯒꯤ ꯃꯇꯥ ꯈꯨꯁꯨꯝꯅ "ꯏꯇꯥ, ꯍꯟꯗꯛꯇꯤ ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯣ". "ꯑꯩꯁꯨ ꯄꯥꯅꯤꯡꯂꯤꯅꯤ, ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥ ꯂꯩꯇꯕꯒꯤꯅꯤ". "ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯥ ꯊꯤꯔꯨꯔꯅꯨ, ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯃꯗ ꯍꯦꯛꯇ ꯄꯥꯟꯈ꯭ꯔꯣ". ꯃꯦꯂꯩꯅ "ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯤ ꯌꯥꯝꯃꯦꯗ, ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯕ ꯌꯥꯎꯗꯕꯒꯤꯅꯤ". ꯀꯨꯁꯨꯝꯅ "ꯍꯣꯏꯅꯦ, ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯕꯁꯨ ꯅꯁꯛ ꯐꯖꯕꯅꯤꯅ ꯅꯨꯄꯥ ꯋꯥꯠꯂꯝꯃꯣꯏ, ꯑꯗꯣ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥ ꯄꯥꯝꯃꯤꯅꯣ"? "ꯈꯪꯗꯦ, ꯑꯩꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤꯒ ꯑꯉꯥꯡ ꯑꯣꯏꯕ ꯄꯥꯝꯃꯦ, ꯃꯁꯛꯁꯨ ꯐꯖꯒꯗꯕ". "ꯏꯁ, ꯅꯪꯒꯤꯁꯤꯗꯤ ꯂꯨꯏꯌꯦꯍꯦ, ꯍꯧꯖꯤꯛ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗꯕꯨ ꯅꯪꯉꯣꯟꯗꯒꯤ ꯑꯉꯥꯡ ꯐꯪꯒꯗ꯭ꯔꯥꯅꯦ"? "ꯐꯪꯅꯕ ꯊꯤꯕ ꯍꯥꯏꯗꯨꯅꯦ, ꯅꯪꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯛꯑꯣ". "ꯍꯣꯏꯅꯦ, ꯄꯥꯡꯂꯛꯀꯦ". ꯀꯨꯁꯨꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ "ꯑꯦ, ꯏꯇꯥ, ꯑꯃꯗꯤ ꯂꯩꯔꯦꯍꯦ, ꯃꯁꯛꯁꯨ ꯐꯖꯕ ꯑꯉꯥꯡꯁꯨ ꯑꯣꯏꯕ". "ꯀꯅꯥꯅꯣ"? "ꯅꯪꯕꯨ ꯏꯅꯦ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯈꯪꯕ꯭ꯔꯣ"?
ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯗ ꯑꯁ ꯅꯪꯁꯤꯗꯤ ꯑꯗꯨ ꯐꯥꯎꯕ ꯈꯪꯂꯝꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯛ ꯌꯥꯝ ꯐꯖꯕ꯭ꯔꯣ ꯍꯣꯏ ꯌꯥꯝ ꯐꯖꯕꯅꯦ ꯃꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛꯅ ꯇꯥꯟꯅꯕꯅꯦ ꯑꯩꯗꯤ ꯃꯄꯥꯟꯒ ꯌꯥꯝ ꯊꯣꯛꯇꯕꯅꯤꯅ ꯈꯪꯗꯦ ꯑꯗꯣ ꯅꯨꯄꯥꯗꯣ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯝꯒꯅꯤ ꯃꯥꯗꯣ ꯆꯍꯤ 18 19ꯗꯤ ꯁꯨꯔꯝꯕ ꯌꯥꯏ ꯑꯁ ꯑꯗꯨꯗꯤ ꯌꯥꯏꯅꯦ ꯄꯥꯈꯪ ꯐꯥꯔꯅꯤ ꯑꯩꯅ ꯍꯟꯕꯁꯦ ꯁꯨꯞꯅꯒꯤ ꯆꯍꯤ 13 15 ꯈꯛꯇꯅꯤ ꯀꯨꯁꯨꯝꯅ ꯅꯣꯛꯂꯒ ꯌꯥꯝꯗꯦꯍꯦ ꯈꯖꯤꯛꯇꯅꯤ ꯅꯪꯅ ꯍꯦꯟꯕ ꯃꯦꯂꯩꯅ ꯍꯣꯏ ꯍꯦꯟꯁꯅꯨꯗ ꯅꯨꯄꯤꯅ ꯆꯍꯤ ꯍꯦꯟꯕꯁꯦ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯅꯕꯅꯤ ꯀꯨꯁꯨꯝꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯇꯣꯝꯄꯣꯛ ꯈꯣꯏꯗꯣ ꯏꯅꯥꯛ ꯈꯨꯜꯂꯤꯗꯣ ꯏꯅꯦ ꯂꯩꯃꯒ ꯈꯨꯔꯥ ꯏꯕꯣꯛ ꯄꯤꯁꯛꯀꯗꯣ ꯏꯅꯦ ꯂꯩꯃꯅ ꯆꯍꯤ ꯍꯜꯂꯤꯔꯣ ꯍꯣꯏ ꯍꯜꯂꯤꯅꯤ ꯃꯥꯟꯗꯦꯅꯦ ꯏꯅꯦ ꯂꯩꯃꯅ ꯑꯉꯥꯡꯒ ꯌꯥꯝ ꯃꯥꯜꯂꯤ ꯍꯣꯏ ꯃꯥꯟꯕꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯣꯝꯄꯣꯛꯀ ꯂꯩꯃꯤꯟꯅꯔꯗꯤ ꯑꯩꯅ ꯑꯉꯥꯡ ꯃꯥꯜꯂꯅꯤꯕꯨ ꯏꯁ ꯚꯥꯞꯇꯤꯀꯣ ꯑꯗꯣ ꯏꯇꯥ ꯑꯩ ꯇꯣꯝꯄꯣꯛꯇꯣ ꯄꯥꯝꯈ꯭ꯔꯦ ꯅꯪ ꯃꯥꯕꯨ ꯌꯥꯅꯕ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯣ ꯃꯥꯁꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯌꯥꯏ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯍꯦꯟꯕꯒ ꯇꯤꯟꯅꯕꯅꯤ ꯃꯦꯂꯩꯅ ꯑꯁ ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯦꯅꯦ ꯉꯁꯤꯗꯤ ꯃꯁꯛꯁꯨ ꯌꯦꯡꯍꯧꯔꯒꯦ ꯍꯣꯔꯦꯟ ꯅꯪꯗꯤ ꯃꯥ ꯎꯔꯒ ꯉꯥꯎꯈꯤꯅꯤꯀꯣ ꯆꯠꯂꯣꯍꯦ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯅꯅꯦ ꯀꯣꯏꯔꯝꯃꯤꯅꯤ ꯑꯗꯣ ꯅꯆꯥꯅꯨꯄꯤꯗꯤ ꯃꯕꯣꯛꯀ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯤ ꯃꯦꯂꯩꯅ ꯑꯗꯨꯒꯤꯅꯤꯅꯦ ꯃꯋꯥ ꯃꯈꯣꯜꯒ ꯑꯝꯇ ꯇꯥꯗꯦ ꯍꯥꯏꯁꯦ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯀ ꯍꯦꯟꯕꯒꯁꯨ ꯃꯦꯂꯩ ꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯀꯨꯁꯨꯝꯅ ꯏꯇꯥ ꯇꯨ ꯑꯩꯅ ꯍꯥꯏꯕ ꯇꯣꯝꯄꯣꯛꯇꯣ ꯂꯥꯛꯏ ꯃꯦꯂꯩꯅ ꯑꯌꯥ ꯀꯔꯤ ꯈꯨꯐꯖꯅꯣ ꯏꯇꯥ ꯑꯩꯗꯤ ꯉꯥꯎꯔꯤꯃꯤ ꯅꯪ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨꯀꯣ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯍꯥꯏꯒꯦ ꯍꯦꯟꯕꯅ ꯏꯇꯥꯎ ꯆꯪꯂꯛꯑꯣ ꯅꯪ ꯈꯣꯡꯎꯞꯇꯣ ꯂꯧꯊꯣꯛꯂꯅꯨ ꯍꯦꯛꯇ ꯆꯪꯂꯛꯑꯣ ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯀꯨꯁꯨꯝꯅ ꯏꯃꯥꯗꯤ ꯂꯥꯡꯂꯦꯟꯊꯣꯏꯕꯤꯒ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕꯅꯦ ꯀꯩꯗꯧꯔꯒꯦ ꯁꯦꯜ ꯈꯔ ꯂꯧꯒꯦ ꯇꯧꯕꯅꯦ ꯀꯩꯗꯧꯅꯕꯅꯣ ꯐꯤꯔꯣꯜ ꯂꯩꯅꯕ ꯀꯨꯁꯨꯝꯅ ꯍꯣꯏ ꯏꯇꯩꯃꯗ ꯈꯔ ꯂꯩ ꯃꯗꯨ ꯄꯤꯔꯒꯦ ꯍꯧꯖꯤꯛ ꯂꯧꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯏꯇꯩꯃ ꯍꯧꯖꯤꯛ ꯏꯇꯥꯎ ꯇꯣꯝꯄꯣꯛꯀ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯏꯇꯩꯃ ꯂꯧꯔꯨꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯨꯁꯨꯝ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯦꯟꯕꯅ ꯏꯆꯦ ꯃꯦꯂꯦ ꯅꯪꯁꯨ ꯂꯥꯛꯂꯝꯃꯤꯔꯣ ꯍꯣꯏ ꯏꯆꯦꯗꯤ ꯃꯄꯥꯟꯗꯁꯨ ꯀꯌꯥꯝ ꯊꯣꯛꯇꯕ ꯃꯥꯜꯂꯤ ꯅꯍꯥꯟ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗ ꯅꯪ ꯁꯨꯡꯎ ꯎꯗꯦ ꯍꯣꯏ ꯃꯄꯥꯟ ꯀꯌꯥꯝ ꯊꯣꯛꯇꯤꯌꯦ ꯑꯩꯗꯤ ꯍꯦꯟꯕꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯌꯥꯝꯕꯗꯤ ꯂꯤꯔꯒ ꯊꯤꯖꯤꯜꯂꯛꯑꯦꯌꯦ ꯑꯗꯨꯕꯨ ꯏꯆꯦ ꯃꯦꯂꯩꯗꯤ ꯁꯨꯝ ꯂꯤꯔꯛꯑꯒ ꯐꯖꯈꯠꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯦꯂꯩꯅ ꯅꯣꯛꯂꯒ ꯀꯗꯥꯏꯗꯒꯤ ꯐꯖꯈꯠꯂꯛꯄꯅꯣꯗ ꯊꯤꯖꯤꯜꯂꯛꯏꯅꯦ ꯇꯣꯝꯄꯣꯛꯁꯨ ꯉꯁꯤ ꯈꯛꯇ ꯃꯦꯂꯩꯒꯤ ꯃꯁꯛ ꯎꯕꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯃꯇꯣꯝꯇ ꯃꯁꯛꯇꯤ ꯐꯖꯩꯅꯦ ꯆꯍꯤ ꯀꯌꯥꯃꯨꯛꯄꯨ ꯁꯨꯔꯕꯖꯥꯠꯅꯣ ꯑꯩꯒ ꯆꯥꯟꯅꯔꯣꯏꯗꯕ ꯖꯥꯠꯂꯣ ꯃꯇꯝꯗꯨꯗ ꯀꯨꯁꯨꯝꯁꯨ ꯊꯣꯛꯂꯛꯇꯨꯅ ꯁꯦ ꯃꯁꯤꯅ ꯀꯣꯟꯅꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯀꯣꯟꯅꯔꯅꯤ ꯏꯇꯩꯃ ꯍꯣꯔꯦꯟ ꯏꯃꯥ ꯍꯜꯂꯛꯑꯒ ꯏꯃꯥꯗꯒꯤ ꯑꯣꯏꯅ ꯂꯧꯔꯣ ꯌꯥꯔꯅꯤꯗ ꯂꯧꯗ꯭ꯔꯁꯨ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯂꯧꯗꯣꯏꯅꯣ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯠꯂꯨꯔꯣꯗꯅ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯏꯇꯩꯃ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤ ꯀꯨꯁꯨꯝꯅ ꯍꯣꯏ ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯨꯔꯣꯀꯣ ꯍꯣꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯏꯇꯥꯎ ꯆꯠꯂꯁꯦ ꯏꯆꯦ ꯃꯦꯂꯦ ꯅꯪꯗꯤ ꯐꯝꯍꯧꯒꯣꯀꯣ ꯉꯁꯤ ꯈꯛꯇ ꯂꯥꯛꯄꯅꯤꯅ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯕ ꯃꯇꯥꯎ ꯇꯣꯝꯄꯣꯛꯀ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯂꯩꯅ ꯏꯇꯥ ꯍꯧꯖꯤꯛꯇ ꯇꯣꯝꯄꯣꯛꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯕꯗꯣ ꯎꯍꯧꯕ꯭ꯔꯣ ꯎꯍꯧꯗꯦꯗ ꯑꯩꯗꯤ ꯃꯉꯣꯟꯗꯁꯨ ꯌꯦꯡꯗꯅ ꯀꯃꯥꯏꯅ ꯎꯍꯧꯗꯣꯏꯅꯣ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯄꯥꯝꯕ ꯃꯥꯜꯂꯤ ꯀꯨꯁꯨꯝꯅ ꯌꯥꯔꯦꯍꯦ ꯏꯕꯦꯝꯃ ꯕꯥꯞꯅ ꯗꯣꯂꯥꯟ ꯁꯥꯈꯤꯅꯨꯀꯣ ꯃꯤ ꯑꯉꯥꯡꯗꯨꯅ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯂꯝꯕꯁꯨ ꯈꯪꯗꯦ ꯈꯪꯗ꯭ꯔꯦꯗ ꯃꯥ ꯎꯈꯤꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯅꯪꯒꯤ ꯕꯁꯟꯇꯁꯤꯗꯤ ꯊꯦꯡꯅ ꯂꯥꯛꯏꯍꯦ ꯉꯍꯥꯟꯅ ꯂꯥꯛꯂꯝꯃꯗꯤ ꯅꯌꯨꯝ ꯅꯀꯩꯒ ꯄꯥꯟꯗꯅ ꯅꯆꯥꯒꯗꯣ 2 3 ꯁꯨꯔꯝꯃꯅꯤ ꯍꯥꯏꯕ ꯆꯠꯂꯣꯍꯦ ꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯝꯃꯤꯁꯦ ꯅꯣꯡꯗꯝ ꯃꯃꯥꯅ ꯃꯥꯒ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤꯅꯦ ꯋꯥꯈꯜꯒꯅꯦ ꯌꯧꯈꯤꯅꯨꯀꯣ ꯍꯣꯔꯦꯟ ꯌꯥꯔꯛꯇ꯭ꯔꯗꯤꯅꯦ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯃꯣꯏ ꯀꯥꯏꯗꯅꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏ ꯃꯦꯂꯩꯅ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯃꯉꯣꯟꯗ ꯅꯝꯂꯩ ꯂꯩꯒꯅꯤ
ꯃꯤꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯍꯥꯏꯅꯤꯀꯣ. ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ, ꯃꯋꯥ ꯂꯧꯗꯦ. ꯑꯩꯗꯤ ꯃꯥꯇ ꯐꯪꯂꯒ ꯂꯣꯏꯔꯦ. ꯅꯨꯡꯁꯤꯅꯕ ꯐꯥꯎꯍꯧꯗ꯭ꯔꯤ. ꯅꯪꯗꯤ ꯃꯉꯣꯟꯗ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ. ꯍꯣꯏ ꯉꯥꯎꯔꯦ. ꯑꯩꯗꯤ ꯃꯉꯣꯟꯗ ꯄꯨꯔꯥ ꯉꯥꯎꯔꯦ. ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯅ ꯍꯦꯟꯕꯗ, ꯏꯇꯥꯎ, ꯉꯁꯥꯏ ꯅꯣꯏꯗ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦꯅꯦ? ꯌꯥꯝꯂꯕꯅꯤꯗ, ꯆꯍꯤ 30가 ꯍꯦꯜꯂꯝꯃꯅꯤ. ꯀꯩꯗꯧꯔꯒꯦ? ꯅꯪ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯣ ꯄꯥꯝꯂꯤꯔꯣ? 30 ꯍꯥꯏꯕ? ꯑꯁ ꯌꯥꯔꯦꯗ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯍꯦꯟꯕꯅ, ꯀꯔꯤ ꯍꯥꯏꯕ? ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ. ꯍꯣꯏ ꯐꯖꯕꯅꯦ. ꯃꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯦ. ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯇꯣꯝꯄꯣꯛꯅ, ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯒ ꯂꯩꯔꯝꯒꯗ꯭ꯔꯣ? ꯂꯩꯔꯝꯃꯣꯏꯗ. ꯑꯁ ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯦꯅꯦ. ꯑꯩ ꯃꯥ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ. ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ ꯃꯌꯥꯝ ꯍꯦꯟꯕ ꯅꯆꯦꯒꯨꯝꯕꯗꯨꯕꯨ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ? ꯑꯣꯏꯁꯅꯨꯗ, ꯃꯤ ꯅꯨꯄꯤ ꯑꯍꯟꯒ ꯂꯩꯕꯁꯦ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯅꯩꯗꯨꯗꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯅꯤꯗꯤ ꯈꯦꯠꯅꯃꯜꯂꯤ. ꯇꯣꯝꯄꯣꯛꯅ, ꯑꯣꯏꯁꯅꯨꯗ ꯏꯇꯥꯎ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯖꯔꯦ. ꯑꯗꯣ ꯅꯪꯅ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ. ꯍꯣꯏꯅꯦ, ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯕꯤꯒꯦ. ꯑꯩꯗꯤ ꯌꯥꯔꯛꯀꯗꯧꯕꯗꯤ ꯃꯥꯟꯗꯦꯀꯣ. ꯅꯪꯕꯨ ꯑꯉꯥꯡ ꯑꯣꯏꯃꯜꯂꯦ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯤ. ꯌꯥꯕ ꯌꯥꯔꯛꯇꯕ ꯌꯦꯡꯁꯤ. ꯍꯣꯏ, ꯍꯌꯦꯡ ꯑꯩꯅ ꯍꯥꯏꯕꯤꯔꯒꯦ. ꯑꯁꯣꯝꯗꯅ ꯃꯦꯂꯩꯒꯤ ꯃꯃꯥ ꯑꯁꯪꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯁꯅꯥꯌꯥꯏꯗ, ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯃꯌꯨꯝ ꯄꯥꯟꯅꯤ ꯈꯪꯗꯕꯤꯗꯨꯗꯤ? ꯃꯇꯥ ꯀꯨꯁꯨꯝ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ. ꯃꯌꯨꯝꯅ ꯄꯥꯟꯒꯤꯗꯤ ꯍꯥꯏꯗꯦ, ꯀꯣꯏꯗꯅ ꯂꯩ ꯍꯥꯏꯕ. ꯁꯅꯥꯌꯥꯏꯅ, ꯑꯁ ꯅꯨꯄꯤ, ꯅꯪꯁꯤꯃ ꯅꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯗꯕꯁꯦ ꯄꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩ. ꯅꯆꯥꯅꯨꯄꯤꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯅꯪꯉꯣꯟꯗ ꯑꯀꯥꯏꯕ ꯂꯩꯔꯕꯣ? ꯄꯥꯟꯅꯕ ꯅꯠꯇꯦꯅꯦ. ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯗꯤ ꯍꯌꯦꯡ ꯋꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ? ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ. ꯁꯅꯥꯌꯥꯏꯅ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ. ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯍꯥꯏꯃꯟꯕꯒꯤ ꯇꯥꯅꯤꯡꯗ꯭ꯔꯦ. ꯑꯁꯪꯕꯤꯅ, ꯍꯥꯏꯈꯤꯅꯤ ꯑꯩꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯂꯨꯍꯣꯡꯉꯨ ꯌꯥꯗ꯭ꯔꯤꯕ ꯃꯈꯩ. ꯍꯥꯏꯌꯨ ꯍꯥꯏꯌꯨ. ꯅꯆꯤꯟ ꯋꯥꯅꯕꯅꯦ. ꯇꯥꯕꯤꯒꯗꯕ ꯃꯤꯅꯗꯤ ꯇꯥꯕꯤꯗ꯭ꯔꯒ. ꯃꯇꯝꯗꯨꯗ ꯃꯦꯂꯩꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯤ ꯃꯦꯂꯩ ꯍꯜꯂꯛꯄ ꯎꯕꯗ ꯃꯃꯥ ꯑꯁꯪꯕꯤꯅ, ꯏꯆꯥ ꯐꯖꯕꯤ ꯍꯟꯕꯤꯔꯛꯏꯗꯅ? ꯃꯦꯂꯩ ꯍꯔꯥꯎꯅ, ꯍꯣꯏ ꯍꯜꯂꯛꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯉꯥꯡꯒꯟꯕꯤ. ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯄꯗꯨꯗ ꯃꯄꯥ ꯁꯅꯥꯌꯥꯏꯅ, ꯀꯩꯅꯣ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏꯗ? ꯉꯁꯤꯁꯤꯕꯨ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯥꯟꯖꯗꯨꯕꯨ ꯊꯦꯡꯅꯔꯛꯂꯕ꯭ꯔꯣ? ꯍꯣꯏ ꯊꯦꯡꯅꯔꯛꯂꯤ ꯄꯥꯕꯨꯡ. ꯃꯁꯛꯀꯗꯣ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ. ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯕꯗ ꯁꯅꯥꯌꯥꯏꯒ ꯑꯁꯪꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯀꯅꯥꯅꯣꯅꯦ? ꯃꯃꯤꯡ ꯀꯔꯤ ꯀꯧꯕ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯃꯦꯂꯩꯅ, ꯑꯁ ꯉꯥꯏꯈꯣꯍꯦ, ꯇꯞꯅ ꯍꯥꯏꯒꯦ. ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯇꯣꯝꯄꯣꯛ ꯀꯧꯋꯦ. ꯏꯅꯦ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯦ. ꯃꯄꯥ ꯁꯅꯥꯌꯥꯏꯅ, ꯂꯩꯃ ꯍꯥꯏꯗꯤ ꯏꯕꯣꯛ ꯄꯤꯁꯛꯀꯤ ꯅꯨꯄꯤꯗꯨꯔꯣ? ꯍꯣꯏ ꯃꯥꯅꯦ. ꯑꯗꯨꯒꯤ ꯏꯕꯣꯛ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯉꯥꯡꯅꯤꯅꯦ. ꯆꯍꯤ 20 ꯐꯥꯎ ꯐꯥꯔꯝꯈꯤꯔꯣꯏ. ꯑꯁꯪꯕꯤꯅꯁꯨ, ꯑꯗꯨꯅꯦ ꯑꯉꯥꯡꯅꯤ. ꯃꯁꯛꯄꯨꯗꯤ ꯐꯖꯕꯅꯦ, ꯃꯤ ꯀꯨꯆꯨ ꯉꯧꯔꯒ. ꯁꯅꯥꯌꯥꯏꯅ, ꯏꯄꯥꯒꯤ ꯃꯦꯂꯩ, ꯃꯗꯨꯗꯤ ꯅꯧꯄꯥ ꯅꯨꯄꯥꯒꯨꯝꯕꯗꯨꯗ ꯀꯃꯥꯏꯅ ꯄꯥꯝꯂꯤꯅꯣ? ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯦꯟꯕ ꯑꯉꯥꯡꯗꯤ ꯅꯨꯡꯁꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯅꯨꯡꯁꯤꯅꯕꯗ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗꯤꯌꯦ. ꯃꯃꯥ ꯑꯁꯪꯕꯤꯅ, ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ. ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯗꯤꯅꯦ ꯆꯍꯤ ꯈꯦꯠꯅꯃꯜꯂꯦ. ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ. ꯑꯁ ꯑꯩꯗꯤ ꯈꯪꯗꯦ. ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤ, ꯄꯥꯝꯃꯦ. ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯕꯗꯤ ꯃꯥꯗꯨꯒ ꯂꯨꯍꯣꯡꯒꯦ. ꯃꯃꯥ ꯑꯁꯪꯕꯤꯅ, ꯐꯔꯦꯅꯦ. ꯑꯗꯣ ꯅꯨꯄꯥꯗꯨꯒꯗꯤ ꯅꯨꯡꯁꯤꯅꯔꯕꯣ? ꯅꯨꯡꯁꯤꯅꯗ꯭ꯔꯤꯗ, ꯉꯁꯤ ꯈꯛꯇ ꯃꯁꯛ ꯎꯕꯗ ꯉꯥꯏꯔꯤꯌꯦ. ꯃꯄꯥ ꯁꯅꯥꯌꯥꯏꯅ, ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯑꯍꯟ ꯑꯣꯏꯃꯜꯂꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯗꯨꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯥꯅꯕ ꯍꯥꯏꯕꯤꯕ ꯇꯥꯕ. ꯃꯃꯥ ꯑꯁꯪꯕꯤꯅ, ꯑꯁ ꯏꯃꯥꯗꯤ ꯄꯥꯝꯗꯦ ꯅꯨꯄꯥꯗꯣ. ꯑꯉꯥꯡ ꯑꯣꯏꯃꯜꯂꯦ. ꯍꯌꯦꯡꯋꯥꯏ ꯏꯆꯥꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯀꯣ. ꯑꯩꯗꯤ ꯈꯪꯗꯦ, ꯏꯇꯥ ꯀꯨꯁꯨꯝꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯈ꯭ꯔꯕꯅꯤ. ꯃꯄꯥ ꯁꯅꯥꯌꯥꯏꯅ, ꯅꯨꯄꯤꯁꯦ ꯂꯤꯗ ꯂꯤꯔꯛꯑꯗꯤ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ.
ꯑꯩꯅ ꯏꯀꯥꯏ ꯍꯥꯏꯔꯒ ꯂꯩꯔꯗꯤ ꯅꯨꯄꯥꯗꯣ ꯐꯪꯂꯅꯤ꯫ ꯍꯣꯏꯁꯦ, ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯅꯃꯥꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ꯫ ꯅꯪ ꯌꯨꯝ ꯁꯪꯂꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯁ, ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯤꯕꯅꯣ, ꯑꯩꯕꯨꯅ ꯌꯨꯝ ꯁꯪꯂꯝꯃꯨ ꯍꯥꯏ꯫ ꯅꯪꯗꯤ ꯆꯠꯁꯦ ꯍꯥꯏꯕꯗ ꯑꯃꯨꯛ ꯌꯥꯔꯛꯑꯣꯏ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯕꯨ ꯆꯠꯅꯤꯡꯂꯗꯤ ꯆꯠꯁꯤ ꯀꯩꯅꯣ꯫ ꯌꯥꯔꯦ, ꯆꯠꯅꯤꯡꯗꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯌꯥꯏꯒ ꯑꯁꯪꯕꯤꯁꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯃꯇꯩꯃ ꯀꯨꯁꯨꯝꯗ, "ꯏꯇꯩꯃ, ꯉꯁꯤꯗꯤ ꯏꯆꯦ ꯃꯦꯂꯩꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ?" "ꯈꯪꯗꯦ, ꯀꯩ ꯂꯩꯔꯒꯦ?" "ꯃꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯑꯦ, ꯑꯩꯁꯨ ꯀꯥꯎꯏꯅꯦ, ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯀꯔꯤ ꯋꯥꯅꯣ ꯏꯇꯩꯃ?" "ꯌꯥꯔꯅꯤꯗ, ꯀꯣꯟꯅ ꯍꯥꯏꯔꯒꯦ. ꯑꯗꯣ ꯅꯆꯦ ꯃꯦꯂꯩꯗ ꯋꯥ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯋꯥꯅꯣ?" "ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯝꯄꯣꯛꯅ ꯏꯆꯦ ꯃꯦꯂꯩꯁꯦ ꯈꯣꯏꯗꯥꯖꯕ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ." ꯀꯨꯁꯨꯝꯅ, "ꯍꯩꯃꯥ, ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯤꯅꯦ. ꯅꯆꯦ ꯃꯦꯂꯩꯅꯁꯨ ꯅꯇꯥꯎ ꯇꯣꯝꯄꯣꯛꯇꯣ ꯅꯨꯡꯁꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯤ." "ꯏꯁ, ꯏꯆꯦ ꯃꯦꯂꯩꯅꯁꯨ ꯏꯇꯥꯎꯁꯦ ꯄꯥꯝꯂꯝꯃꯤꯕꯣꯏꯔꯦ? ꯑꯗꯨꯗꯤ ꯏꯇꯩꯃ, ꯏꯇꯥꯎꯗ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯒꯦ." "ꯍꯣꯏ, ꯍꯥꯏꯈ꯭ꯔꯣ." "ꯑꯗꯨꯗꯤ ꯏꯇꯩꯃ, ꯑꯩ ꯇꯣꯝꯄꯣꯛꯈꯣꯏꯗ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯕ ꯃꯇꯥꯎ ꯇꯣꯝꯄꯣꯛꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯍꯦꯟꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯁꯨꯝꯅ, "ꯏꯇꯥ ꯃꯦꯂꯩꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ꯫ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯦ ꯇꯥꯔꯗꯤ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯁꯤꯔꯅꯤ." ꯑꯁꯣꯝꯗ ꯃꯦꯂꯩꯁꯨ ꯃꯇꯥ ꯀꯨꯁꯨꯝꯈꯣꯏꯗ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯌꯥꯏꯅ, "ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯅꯣ ꯀꯦꯔꯤꯗꯨꯅ?" "ꯍꯣ, ꯉꯔꯥꯡꯒꯤ ꯄꯥꯎꯗꯣ ꯂꯧꯕ ꯆꯠꯂꯨꯒꯦ." "ꯍꯔꯥꯎꯅ ꯆꯠꯂꯒ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯀꯞꯂꯒ ꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ." "ꯄꯥꯕꯨꯡꯁꯤꯗꯤ, ꯆꯠꯂꯦ, ꯍꯣꯔꯦꯟ ꯏꯃꯥꯅ ꯍꯪꯕ ꯃꯇꯝꯗ ꯏꯇꯥ ꯀꯨꯁꯨꯝ ꯍꯣꯏꯗ ꯆꯠꯂꯦ ꯍꯥꯏꯕꯤꯌꯨꯀꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯥ ꯀꯨꯁꯨꯝ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯦꯟꯕꯅ, "ꯑꯁ ꯏꯇꯥꯎ, ꯑꯩꯗꯤ ꯏꯆꯦ ꯃꯦꯂꯩꯗꯣ ꯌꯥꯔꯝꯃꯣꯏꯗꯕ ꯃꯥꯟꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯏꯇꯥꯎꯕꯨ ꯍꯥꯟꯅ ꯄꯥꯝꯂꯒ ꯂꯩꯔꯝꯃꯤ." "ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯂꯕꯅꯤꯗ, ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯆꯨꯝꯗꯦꯕ." "ꯏꯁ, ꯅꯪꯁꯨꯕ, ꯑꯗꯣ ꯇꯁꯦꯡꯅ ꯅꯪꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯣ?" ꯇꯣꯝꯄꯣꯛꯅ, "ꯈꯪꯗꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ, ꯀꯣꯟꯅ ꯀꯔꯤ ꯋꯥꯈꯜ ꯑꯍꯣꯡꯕ ꯂꯥꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦ." "ꯏꯇꯥꯎ, ꯏꯆꯦ ꯃꯦꯂꯩꯗꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯕꯅꯤꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯈꯜꯂꯝꯂꯅꯤ." "ꯌꯦꯡꯕ ꯍꯥꯏꯗꯨꯅꯦ, ꯊꯨꯡꯅꯕ ꯊꯨꯡꯅꯗꯕ ꯑꯗꯨꯗꯤ." "ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯦꯂꯩꯅ, "ꯏꯇꯥ, ꯉꯔꯥꯡꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ?" "ꯌꯥꯔꯛꯇꯦꯗ, ꯅꯁꯥꯒ ꯆꯥꯅꯕ ꯊꯤꯌꯨ ꯍꯥꯏꯔꯛꯏ." ꯃꯦꯂꯩ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯅꯣꯛꯂꯒ, "ꯍꯣꯏ ꯏꯕꯦꯝꯃ, ꯐꯥꯒꯤ ꯇꯧꯕꯅꯤ. ꯇꯣꯝꯄꯣꯛꯅꯁꯨ ꯅꯪꯕꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯍꯦꯟꯕꯗ ꯍꯥꯏꯔꯛꯏ." ꯃꯦꯂꯩꯅ, "ꯑꯁꯦꯡꯕꯒꯤꯔꯥ?" "ꯍꯣꯏ, ꯑꯁꯦꯡꯕꯒꯤꯅꯦ." "ꯑꯁ, ꯑꯩꯗꯤ ꯌꯥꯔꯛꯇꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯂꯝꯃꯤꯅꯤ." "ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤꯗ, ꯑꯗꯣ ꯑꯩꯗꯤ ꯄꯥꯈꯠꯇꯤ ꯄꯥꯈꯠꯂꯤꯕꯨ, ꯅꯪꯅꯗꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯝꯒꯅꯤꯗꯣ. ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯨꯛ ꯎꯕ ꯃꯇꯝꯗ ꯋꯥꯈꯜ ꯍꯣꯡꯒꯗꯕ ꯃꯥꯜꯂꯤ." ꯃꯦꯂꯩꯅ, "ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ. ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯍꯦꯛꯇ ꯆꯦꯜꯂꯗꯕꯅꯤ." "ꯑꯦ, ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ." "ꯑꯗꯣ ꯑꯃꯗꯨꯗꯤ ꯉꯁꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ?" "ꯂꯥꯛꯑꯔꯣꯏꯗꯕ ꯃꯥꯜꯂꯦ, ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯈꯣꯏꯗ ꯆꯠꯈꯤꯕꯅꯤ." "ꯑꯁ, ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ, ꯃꯤ ꯃꯥ ꯂꯥꯛꯀꯅꯤ ꯈꯟꯗꯅ ꯀꯦꯅ ꯂꯥꯛꯑꯒ." ꯀꯨꯁꯨꯝꯅ, "ꯍꯟꯗꯛꯁꯦ ꯅꯪꯁꯤꯕꯨ ꯂꯩꯁꯥ ꯐꯥꯟꯒ ꯍꯥꯏꯗꯣꯛꯂꯒꯗꯕ ꯖꯥꯠꯂꯣ?" ꯃꯦꯂꯩ ꯅꯣꯛꯂꯒ, "ꯈꯪꯗꯦ, ꯍꯟꯗꯛꯇꯤ ꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯒ ꯂꯥꯛꯑꯦ." "ꯑꯗꯨ ꯐꯔꯕꯅꯤ. ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ?" "ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ." "ꯑꯃꯗꯨꯅ ꯄꯥꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯔꯤꯉꯩꯗ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯀꯥꯎꯔꯝꯂꯅꯤꯅꯦ. ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯔꯁꯦ. ꯏꯅꯦꯝꯕꯣꯛꯅ ꯉꯥ ꯊꯣꯡꯕꯅꯤ." "ꯃꯈꯣꯏꯗꯤ ꯆꯥꯔꯕꯣ?" "ꯍꯣꯏ, ꯆꯥꯈ꯭ꯔꯦ, ꯑꯩꯇ ꯉꯥꯏꯔꯦ ꯆꯥꯗꯕ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯦꯂꯩꯅ ꯇꯣꯝꯄꯣꯛꯇ, "ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯅꯗꯤ ꯈꯪꯗꯕ꯭ꯔꯥ?" "ꯈꯪꯗꯦ, ꯅꯨꯄꯤ ꯀꯣꯏꯒꯤꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ." "ꯅꯪꯕꯨ ꯑꯩꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥꯅꯦ?" ꯇꯣꯝꯄꯣꯛꯅ, "ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯎꯅꯁꯦ ꯍꯥꯏꯕ ꯅꯨꯡꯇꯤꯒꯤ ꯀꯧꯔꯤꯁꯦ? ꯑꯗꯣ ꯅꯣꯏ ꯃꯥꯒ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯁꯦ ꯈꯪꯂꯒ ꯌꯥꯗ꯭ꯔꯗꯤ?" "ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ, ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯁꯨ ꯑꯩꯈꯣই ꯏꯃꯥꯅ ꯆꯍꯤ ꯍꯟꯕꯅꯤ."
ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯕꯣ ꯑꯩꯉꯣꯟꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝ ꯎꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯂꯗꯤ ꯊꯥꯗꯣꯛꯂꯣꯏꯗ ꯅꯪꯕꯨ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯃꯜꯂꯦ ꯈꯪꯂꯒ ꯑꯃꯨꯛ ꯊꯥꯗꯣꯛꯂꯝꯃꯗꯤ ꯏꯁ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯤꯅꯣ ꯑꯩꯗꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯤꯡꯈ꯭ꯔꯦ ꯅꯨꯡꯁꯤꯅꯕ ꯐꯥꯎ ꯀꯨꯏꯗ꯭ꯔꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯑꯦ ꯑꯩꯗꯣ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯆꯍꯤ 10 ꯁꯨꯕ ꯐꯥꯎ ꯉꯥꯏꯔꯝ ꯆꯍꯤ 10 ꯍꯦꯛ ꯁꯨꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯗꯕꯅꯤ ꯃꯦꯂꯩꯅ ꯑꯁ ꯑꯗꯨꯗꯤ ꯆꯍꯤ 2-3 ꯉꯥꯏꯕ ꯇꯥꯕꯅꯤꯅꯦ ꯍꯣꯏ ꯆꯍꯤ 2-3ꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯣꯏꯅꯦ ꯉꯥꯏꯕꯤꯔꯒꯦꯅꯦ ꯑꯗꯨꯕꯨ ꯆꯍꯤ 2-3 ꯃꯅꯨꯡꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯑꯗꯤ ꯇꯣꯝꯄꯣꯛꯅ ꯍꯣꯡꯉꯣꯏꯗ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯝꯃꯨ ꯅꯪꯗꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯃꯨꯛ ꯆꯦꯜꯂꯝꯈꯤꯅꯤ ꯆꯦꯜꯂꯣꯏꯗ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯣ ꯌꯨꯝꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯍꯧꯗꯕꯅꯤ ꯑꯁꯨꯝꯅ ꯃꯦꯂꯩꯒ ꯇꯣꯝꯄꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯑꯁꯪꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯂꯝꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅ ꯌꯨꯝꯁꯦ ꯁꯪꯂꯝꯃꯨ ꯍꯥꯏꯔꯒ ꯃꯥꯒꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯝꯒꯅꯤꯒꯦ ꯅꯌꯥ ꯅꯨꯄꯥ ꯑꯉꯥꯡ ꯃꯆꯥꯗꯣ ꯎꯅꯕ ꯆꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯄꯥꯝꯗꯦ ꯍꯟꯖꯤꯟ ꯍꯥꯏꯔꯕꯃꯛꯇꯗ ꯑꯁ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩ ꯈꯣꯏꯗꯧꯒ ꯁꯥꯎꯅꯤꯡꯂꯛꯏꯗ ꯁꯅꯥꯌꯥꯏꯅ ꯅꯨꯄꯤ ꯅꯪꯁꯤꯗꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯏꯁꯧꯗꯤ ꯂꯥꯡꯅꯤꯡꯈ꯭ꯔꯕꯖꯥꯠꯅꯤ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯤꯗꯣ ꯍꯜꯂꯛꯑꯒ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯕꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯦꯂꯩꯁꯨ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯑꯁꯪꯕꯤ ꯃꯈꯣꯜ ꯀꯜꯂꯞ ꯇꯧꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯝꯃꯤꯅꯣ ꯑꯩꯅ ꯌꯨꯝ ꯁꯪꯂꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯏꯃꯥꯁꯤꯗꯤ ꯈꯪꯉꯤꯌꯦ ꯏꯇꯥ ꯀꯨꯁꯨꯝ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦ ꯃꯗꯨꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯎꯅꯕ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯆꯠꯇꯦ ꯍꯥꯏꯕ ꯏꯃꯥ ꯃꯤ ꯏꯇꯥ ꯀꯨꯁꯨꯝ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯍꯥꯏꯔꯒ ꯌꯥꯔꯦ ꯅꯆꯤꯟꯗꯣ ꯊꯤꯔꯅꯨ ꯁꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯀꯣ ꯑꯗꯨꯒꯅꯦ ꯊꯛꯅꯕ ꯏꯁꯤꯡꯗꯣ ꯈꯔ ꯄꯨꯊꯣꯔꯛꯎ ꯃꯦꯂꯩ ꯍꯣꯏ ꯍꯥꯏꯔꯒ ꯃꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯪꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯁꯅꯥꯌꯥꯏꯗ ꯅꯨꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯅꯤ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯤꯟꯅꯔꯛꯄ ꯏꯇꯥ ꯊꯝꯕꯥꯜꯗꯣ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤꯅꯦ ꯃꯆꯥꯅꯨꯄꯥꯗꯣ ꯃꯔꯝ ꯌꯥꯝ ꯃꯣꯛꯄꯅꯤ ꯆꯍꯤꯕꯨꯗꯤ ꯏꯆꯥꯅꯨꯄꯤꯗꯒꯤ 2-3ꯗꯤ ꯍꯜꯂꯝꯒꯅꯤ ꯍꯣꯏ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯁꯅꯥꯌꯥꯏꯅ ꯑꯗꯣ ꯅꯆꯥꯅꯨꯄꯤꯅ ꯌꯥꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯌꯥꯏ ꯍꯥꯏꯈꯤꯅꯨꯀꯣ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥ ꯍꯥꯟꯅ ꯇꯥꯈꯤꯁꯤ ꯑꯁ ꯑꯩꯗꯤꯅꯦ ꯅꯆꯥꯅꯨꯄꯤꯅ ꯌꯥꯗ꯭ꯔꯁꯨꯅꯦ ꯅꯝꯗꯨꯅ ꯍꯣꯡꯂꯁꯤꯔ ꯈꯟꯕꯅꯤ ꯃꯗꯨꯒꯤ ꯆꯍꯤ ꯁꯨꯗꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒꯅꯦ ꯂꯩꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯥꯅꯨꯄꯤꯁꯦ ꯀꯔꯤ ꯋꯥꯈꯜꯗ ꯅꯨꯄꯥ ꯃꯆꯥꯗꯣ ꯄꯥꯝꯂꯤꯕꯅꯣ ꯑꯩꯗꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯊꯥꯖꯁꯨ ꯊꯥꯖꯗꯦꯗ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯀꯗꯧꯕ ꯃꯥꯜꯂꯤ ꯑꯁꯪꯕꯤꯅ ꯏꯇꯥ ꯊꯝꯕꯥꯜꯅ ꯍꯥꯏꯕꯗꯣ ꯅꯆꯥꯅꯨꯄꯤꯁꯤꯗ ꯍꯥꯏꯐꯦꯠꯇꯤ ꯍꯧꯗꯣꯛꯀꯦ ꯅꯪꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯎ ꯍꯣꯏ ꯃꯦꯂꯩꯁꯨ ꯊꯛꯅꯕ ꯏꯁꯤꯡꯗꯣ ꯄꯨꯔꯛꯇꯨꯅ ꯁꯦ ꯏꯃꯥ ꯏꯁꯤꯡꯗꯣ ꯏꯁꯤꯡꯁꯦ ꯊꯛꯂꯒꯅꯦ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈꯤꯒꯗꯕ ꯍꯦꯛ ꯇꯧꯏ ꯑꯗꯣ ꯏꯃꯥꯒꯤ ꯃꯦꯂꯩ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯏꯃꯥ ꯉꯁꯥꯏ ꯅꯅꯦ ꯊꯝꯕꯥꯜꯗꯣ ꯊꯦꯡꯅꯔꯛꯏ ꯃꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯌꯦꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩ ꯍꯥꯏꯕ ꯏꯃꯥꯅꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯕ ꯈꯨꯟ ꯑꯁꯤꯗ ꯅꯨꯄꯥ ꯑꯉꯥꯡꯒ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯤꯌꯦ ꯑꯁꯪꯕꯤꯅ ꯌꯦꯡꯉꯨ ꯏꯃꯥꯒꯤ ꯃꯦꯂꯩ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕꯗ ꯏꯆꯥꯅ ꯇꯣꯝꯇꯅꯤ ꯅꯪꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯅꯦ ꯑꯩꯒ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯍꯔꯥꯎꯗꯣꯏꯅꯦ ꯍꯧꯖꯤꯛ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤ ꯍꯌꯦꯡꯋꯥꯏ ꯋꯥꯈꯜ ꯆꯥꯟꯅꯔꯣꯏ ꯍꯥꯏꯕꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ ꯅꯨꯡꯁꯤꯅꯕ ꯈꯛꯇꯅ ꯌꯥꯗꯦ ꯋꯥꯈꯜ ꯆꯥꯟꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎꯁꯦ ꯅꯣꯡꯃꯇ ꯈꯠꯅꯗꯕ ꯅꯨꯃꯤꯠ ꯂꯩꯇꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯋꯥꯈꯜ ꯆꯥꯟꯅꯗꯕꯒꯤꯅꯤꯅꯦ ꯑꯁ ꯏꯃꯥ ꯃꯈꯥ ꯇꯥꯔꯅꯨ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯤꯅ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯁꯅꯥꯌꯥꯏꯅ ꯌꯥꯔꯦꯗꯣ ꯅꯨꯄꯤ
Masana pamzaba nupaduda leizarasanu. Mina magi phanaba haibiraga yadradi. Icha matomtanina ainadi soihaningdriba. Khangdre mana pamzabado tawzarasanu. Aikhoina haiba yadrabanina. Asomdasu tompok mapa ibo pisakna. Ipagi tompok nanga sanayagi machanupi Leishabi Aribiduka khangnai haiba ipa paw tayene. Masibu chumbro. Tompokna as pabong kanana haibanoda nushinade. Matamduda mama leimasu tholakduna. Oidaba nganganoda chumnadi chumme hayo. Aikhoishu mitna kongpalini. Ibo pisakna asengbado hayone pabongdo wa lotkanu. Tompoksu lotpa ngamdraduna. Hoi pabong aikhoini nushine. Kayang kuiraba. Kuidri. Mapa ibo pisakna. Nupi machado masakti phazaibu adubu nangondagidi yam ahandi nachigumbani. Pabongsu nangondagi chighinba ima laurishidi. Hoini namana ingondagi hanbadi shupnagi chahi ahumari. Nakhoidi chahi 10 hena helanganine. Tompokna isu kaide da pabong mina nupi ahun loradi ina khule hainabadudi. Pabongsu ima laubagi natro ina khulise. Ish mana oina khudong chaba lore ine. Phare ado nushinabada katu karan tawba yade ko. Aduga nayum sungan na panba yade. Nang nasa angangi. Pakhang mapung mari phadri haibase khangu ko. Hoi pabong mama leimana. Ado ibungo nupiduna yumpalase te hairapro. Hoi hair ima. Aina chahi 2-3 ngayo haikrabani. Mana di kari hairake. Hoi ngaygi haire. Mama leimana. Adudi nangse yumpangadaba kuidrene. Chahi 2-3 khakta ngaireba. Mapa ibos pisakna. Chalo hai nupi. Kari chahi 2-3 no. Yang wali ko. Ho namo nupiduna yadradi. Yadrasu hainaba taridana. Icha nupase pakhang maray mapung phadri phawbadine hongba yakhiroi ko. Nacha nupana pakhang mapung maray phaba ngairadi namau nupidudi hanuramani ko. Oishanuda nungbu nungshinaradi hanugera thigera adum nungshinabani. Matamdi shum leptana jatkibana chahi 2-3 hawkirami meleina. Tompok nang nangayo haiba chahi 2-3 do ngaire ngasidi chelase. Ima khoinasu ngangbada lore. Somda ima khoinasu yumpanbase yadri. Angang oire hari warasu wana chahi 2 gumbadi ngairo. As nangse sum thajarakdrada chahi 2-3 ngayo haire ngaire. Haujikna amung chahi 2 ngayo hai. Aidi khangde ngasi cheladaban. As mele nangsu wakhal khara khalune. Aise handa chahi 10 subada ngaire. Chahi 10 surati yarina. Pakhang phare kaino. Aidi haujikse chahi 30 surabani. Aigisu khara khanbiyuba. Phare mathang chahida chelase yaraba natro. Ahalla mandi hayengla hangchila tharage. Mele karishu khumdana tumina leirami. Tompokna kaino tumina leiriduna yaningdabro. Ado mathang chahidadi soiba yade ko. Hoini mathang chahidadi sungsoi soidana hongladabani. Ado pabunga imaga tharakani haibadudi karang kandano. Hayeng natraga hangchi tharage adudi chatlasira. Hoi chatlase. Asumna numit aduma hawkirami. Melegi mama asangbina. Natte imagi mele. Tompokna handak chelase hai haidaina. Mathang chahida oina chelase hai. Mado handak chahi 10 subada ngari hai. Mama mapanasu yadri hai. Mathang chahida hairagane adum leiradabani nangse chahi 35 surabani haibase hangu ko. As ima khangdana pangangangi mathang chahida lohonglase haibane. Ngasi natraga hayeng moigi mama mapado hainaba lakani haibane. Asengbagiro. Hoi asengbagine. Adudi chanungdo loluro horen mi lakpana halani. Meleishu hoi hairaga imungda changkirami. Ngaihak leiraga leimaga ibo pisakasu asangbi khoida laklami. Makhoi lakpado uraga asangbina. Changla o phida asda phambiyo. Ibo pisaka leimasu phida aduda phamlami. Ibo pisakna. Angang anise hana su khangrajare. Aduna mathang chahi sida hekta luhong thoklase.
ꯑꯁꯪꯕꯤꯅ ꯍꯣꯏ ꯌꯥꯏꯌꯦ, ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯆꯍꯤ ꯌꯥꯝꯂꯕꯅꯤꯅ ꯈꯔ ꯑꯊꯨꯕꯗ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯃꯊꯪ ꯆꯍꯤꯗ ꯍꯣꯡꯂꯁꯦ ꯍꯥꯏꯔꯕꯅꯤ나 ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯦꯂꯩꯒꯤ ꯃꯄꯥ ꯁꯅꯥꯌꯥꯏꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯉꯥꯡꯅꯤ, ꯑꯗꯨꯅ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝ ꯂꯦꯞꯅꯕ ꯂꯣꯏꯔꯒ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇꯤ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯁꯪꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯂꯩꯃ ꯏꯕꯣꯄꯤꯁꯛ, ꯅꯣꯏ ꯇꯥꯗꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯟꯅ ꯂꯧꯒꯅꯨ, ꯅꯆꯥꯅꯨꯄꯥꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯃꯥꯗꯤ ꯏꯆꯥꯅꯨꯄꯤꯗꯒꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯗꯨꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯕꯗꯨꯗ ꯋꯥꯈꯜ ꯍꯣꯡꯂꯛꯀꯗ꯭ꯔꯥ ꯀꯤꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯂꯧꯗꯦꯗ, ꯇꯥꯗꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ, ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯥꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯦꯂꯩꯒ ꯇꯣꯝꯄꯣꯛꯀ ꯃꯊꯪ ꯆꯍꯤꯗ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯦꯟꯕꯒꯤ ꯃꯃꯥꯟꯅꯕ ꯀꯦꯡꯕꯅ ꯏꯇꯥꯎ ꯍꯦꯟꯕ, ꯀꯩꯅꯣ ꯏꯇꯥꯎ ꯇꯣꯝꯄꯣꯛꯇꯣ ꯃꯊꯪ ꯆꯍꯤꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯦꯂꯩ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯅꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯤ ꯍꯥꯏꯌꯦꯅꯦ? ꯍꯣꯏ, ꯏꯁ ꯇꯟꯕꯨ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ, ꯃꯉꯣꯟꯗꯒꯤ ꯑꯍꯟ ꯂꯧꯒꯗꯕꯁꯦ, ꯏꯇꯥꯎ ꯇꯣꯝꯄꯣꯛꯇꯣ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯛ ꯐꯖꯔꯒ ꯅꯨꯄꯤ ꯂꯩꯇꯕꯒꯨꯝꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨ ꯂꯧꯒꯦ ꯈꯜꯂꯤꯕꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ꯫ ꯍꯦꯟꯕꯅ ꯏꯇꯥꯎ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯕꯗꯤ ꯆꯍꯤ ꯀꯩꯁꯨ ꯈꯥꯏꯗꯕꯅꯤꯗ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ, ꯑꯗꯨꯗ ꯏꯇꯥꯎ ꯇꯣꯝꯄꯣꯛꯀ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯈꯦꯠꯅꯃꯜꯂꯦ, ꯅꯨꯄꯤꯗꯨꯗꯤ ꯍꯟꯅꯨꯔꯦꯗ, ꯅꯛꯅ ꯌꯦꯡꯅꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯨ? ꯏꯇꯥꯎ ꯀꯦꯡꯕ, ꯅꯪꯁꯨ ꯂꯩꯔꯝꯃꯤ, ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ? ꯉꯔꯥꯡ ꯂꯥꯛꯄꯅꯤ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯇꯥꯎ? ꯍꯣꯏ, ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯌꯥꯗꯦꯀꯣ, ꯃꯤꯗꯤ ꯃꯊꯪ ꯆꯍꯤꯗ ꯂꯨꯍꯣꯡꯂꯅꯤꯅꯦ, ꯑꯩꯈꯣꯏꯒ ꯄꯨꯟꯕꯒ ꯐꯪꯂꯔꯣꯏꯅꯦ꯫ ꯇꯣꯝꯄꯣꯛꯅ ꯏꯁ, ꯄꯨꯟꯕꯒꯤ ꯋꯥꯕꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯁꯨ ꯅꯣꯏꯒ ꯄꯨꯟꯕ ꯌꯥꯏꯅ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ, ꯑꯗꯣ ꯏꯇꯥꯎ, ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯗꯨꯛ ꯐꯖꯕ ꯅꯪꯅ ꯀꯃꯥꯏꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯒ ꯅꯨꯡꯁꯤꯅꯔꯤꯅꯣꯕ? ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯅ ꯂꯩꯋꯥ ꯇꯧꯔꯒ ꯁꯨꯝꯈ꯭ꯔꯕ ꯖꯥꯠꯂꯣ? ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯀꯔꯤ ꯋꯥꯅꯣꯗ ꯏꯇꯥꯎ, ꯃꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯕꯁꯤꯕꯨ꯫ ꯍꯣꯏꯅꯦ, ꯅꯨꯄꯥꯁꯤꯡꯁꯦ ꯃꯉꯣꯟꯗꯒꯤꯗꯤ ꯆꯍꯤ ꯑꯍꯟ ꯅꯨꯄꯤ ꯂꯧꯅꯩ, ꯑꯗꯨꯕꯨ ꯏꯇꯥꯎꯒꯤꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯏꯇꯥꯎ, ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔꯅ ꯃꯥꯒ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯦ꯫ ꯑꯁ ꯏꯇꯥꯎ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯀꯩꯅꯣ, ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯅꯤꯡꯂꯁꯨ꯫ ꯍꯦꯟꯕꯅ ꯑꯁ ꯏꯇꯥꯎ ꯀꯦꯡꯕ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯤ ꯂꯨꯍꯣꯡꯒꯗꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯁꯤꯕꯣ? ꯀꯦꯡꯕꯅ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯦ, ꯑꯗꯨꯗ ꯏꯇꯥꯎ ꯇꯣꯝꯄꯣꯛꯀꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯔꯤꯅꯦ, ꯌꯦꯡꯉꯨ, ꯃꯥꯗꯤ ꯄꯥꯈꯪ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯍꯟꯅꯨꯔꯛꯂꯅꯤ, ꯏꯇꯥꯎ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯒꯨꯝꯕ ꯃꯥꯜꯂꯛꯂꯅꯤ꯫ ꯇꯣꯝꯄꯣꯛ ꯋꯥ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯡꯕꯅ ꯑꯩꯒꯤꯁꯦ ꯏꯇꯥꯎ ꯇꯣꯝꯄꯣꯛꯄꯨ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯦ, ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯑꯁ ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤꯁꯤꯗꯤ ꯍꯟꯅꯨꯔꯦꯗ ꯍꯥꯏꯕ ꯃꯇꯝꯗ ꯏꯇꯥꯎꯁꯦ ꯏꯀꯥꯏꯗꯅ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯍꯦꯟꯕꯅ ꯌꯥꯔꯦ ꯀꯦꯡꯕ, ꯇꯣꯛꯑꯣ, ꯃꯤ ꯀꯥꯏꯅꯅꯕ ꯁꯤꯜꯂꯅꯨ꯫ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯀꯩꯅꯣ, ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯒꯤ ꯃꯔꯛ ꯀꯌꯥꯝ ꯆꯥꯔꯨꯔꯒꯦ, ꯃꯥꯒꯤ ꯃꯤꯆꯪꯒ ꯆꯪꯂꯤꯗꯨꯅ? ꯇꯣꯝꯄꯣꯛꯅ ꯌꯥꯔꯦꯍꯦ, ꯑꯩꯒꯤꯗꯃꯛꯇ ꯈꯠꯅꯒꯦꯒ ꯇꯧꯋꯦ, ꯅꯁꯛꯁꯤꯡꯗꯨꯒ ꯂꯥꯛꯑꯣ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯩꯊꯦꯜꯗ ꯀꯣꯏꯔꯨꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯩꯊꯦꯜꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯍꯥꯎ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯦꯡꯕꯅ ꯑꯁ ꯌꯦꯡꯉꯨ ꯑꯥꯗꯩ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯣ? ꯍꯦꯟꯕꯅ ꯑꯁ ꯐꯖꯩꯅꯦ꯫ ꯀꯦꯡꯕꯅ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯦꯡꯂꯛꯏꯅꯦ꯫ ꯍꯦꯟꯕꯅ ꯃꯥꯒꯤꯁꯤꯕꯨ ꯀꯅꯥꯗ ꯌꯦꯡꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ? ꯑꯩꯈꯣꯏ ꯑꯅꯤꯗꯗꯤ ꯑꯣꯏꯔꯝꯂꯔꯣꯏ, ꯑꯩꯈꯣꯏ ꯁꯛ ꯐꯖꯕ ꯑꯃꯁꯤꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯁꯨꯝ ꯆꯠꯃꯤꯟꯅꯔꯗꯤ ꯅꯨꯄꯤ ꯐꯪꯂꯔꯣꯏꯗꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯌꯥꯔꯦꯗ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯩꯍꯥꯎꯅ ꯐꯤꯔꯣꯜꯗꯨ ꯈꯟꯅ ꯈꯟꯅ ꯇꯣꯝꯄꯣꯛ ꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯂꯣꯝꯗ ꯌꯦꯡꯂꯛꯇꯨꯅ ꯑꯁ ꯑꯃꯁꯤꯗꯤ ꯐꯖꯩꯍꯦ, ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯑꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯂꯩꯍꯥꯎꯕꯨ ꯎꯕꯗ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯇꯣꯝꯄꯣꯛ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯣꯝꯄꯣꯛꯇ ꯁꯣꯝꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩꯔꯕꯣ? ꯇꯣꯝꯄꯣꯛꯅ ꯑꯩꯉꯣꯟꯗꯔꯣ? ꯍꯣꯏ, ꯑꯩꯒꯤ ꯃꯤꯡ ꯇꯣꯝꯄꯣꯛ ꯀꯧꯋꯦ, ꯅꯪꯒꯤꯗꯤ? ꯂꯩꯍꯥꯎ ꯀꯧꯋꯦ, ꯑꯗꯣ ꯅꯪꯕꯨ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯔꯣ?
Hoi mani nangdi. Aishu khun asigi mine ado nangbu khangnajaba nupiga leiraba. Leitradi aikoini nungsinarase. Ai nangbu ahanba ubada pamjare. Tompoksu kumphang khangdana tuminna leirami. Leihauna amo kaino yaningdabra. Mina ikaiba pumba thadolaga hairaaga. Kengbana oina khumlaktuna. Ibema karimata khalunu itause ikaibagi yare haiba ngamdabani. Ado nakhoigi yumdi kadaidagino. Tu ada upambi achoba hauriba manakta yum ama leibasine. Adudi yare khalage. Hayengshu lao mafam asida ngairamge. Hoi ngairamu. Hayeng akhoi soidana lake itause ikaibagi khumba ngamdre. Leihausu tompokta haifet yeklamlaga chatkirami. Leihau chakraba matungda henbana. Itaw kengba nangna tawrisibu karino. Mi itaw tompokse lohonggadabagi haina singnaba loirabadubu. Ado hauzik lohonggadabasu natri kaino. Ado itaw nupi sidadi nang yare haidokre hayengse kamay tawse haibano. Tompokna yare hairabanina lakpatabani. Henbana as itaw aidi kihe nanggi amaduna khangradi. Khanggoida mati mapansu thotana. Kengbana ngasigidi halase hayeng mulaase. Asumna matang khara haukirami tompokka leihaugasu nungsinarami. Tompokna meleida. Kari leirage unase harade. Kaisu laiteda nang udaba kuire. Aduda sum uningbagi unase haibane. Nangse handakti kainomi tawe. Aibusu unase sungai hairaktre. Aikhoidasu laktre. Handakse thabak chinbagine. Ado haikadaba walaitradi chalasiro. Ai thabak chakadaba lai. Meleina. Nang chalamu ai itakusung khoida ngahak laikige. Hoi adudi lehauro ai chatlage. Masi haiduna tompong chatkirami. Meleisu tompongna chakkibado wakhal nungaitana yengnaga lehaurami. Kusumna tompong chakraba. Hoi chatkri. Kainu haujita lakta ngai aduga chakraba. Hoi ma thabak lei hai khangdreda ita handakse magi mawongse kainoma itaw tawe. Aibu nungsidraba sumale. Kusumna as ita yam khanjulunu luhongadaba chahi ama phadre kaino tha mari manga khak ngaire. Khangdre ita handaksu aikhoini se amu luhongaroitaba zala. Aidi magi mawongse sumchingnare. Nupi atopaga koikraba zala. As mana tawning tawba yaba matam natre nangidamakta aikhoi mayam lairisidi. Masi haiduna kusumna matame leibu themjinbirami. Makhoi anina ngangnaribadu ngasaidagi phamungda hiptuna leiriba henbanasu tarami. Henbasu wari pumba meleida haininglabani adubu mataw tompokna mangonda phatana khalani haibagi karimata hairamde. Asomdana leihauna tompokta. Kaino aina nganta lao hairaga thenglaide. As thabakna yadabagi tawrin. Yare khange Leishabi Aribiduga unaba chatpa oiranganine. Aidi khangde maga luhongdringai aiga hana chanhaurase. Ai atombiga oijaningde. Ngai khoda hauji nang angayam oiri. Aduga ai nupi ani lonbasu ngamon. Yare ibungo aise chahi 19 surabani angang natre. Kari nang nupi ani lonba ngamoy haiba. Hoi ngamoy. Leihauna adudi aiga nangi Leishabi Aribidugi manungda kanaga luhongdoiba. Nanga. Leihauna adudi noimaga noi pabungada luhongbada toklase hairuradana. Madu yate. Adu hairapati wayamgani. Adu khaksunate moina ibu namduna melega luhonghanba yai. Adudi kamay tawse haibanu. Nangi luhongbasu tha 3 khakta ngaire. Ai khalakige. Ado aikhoi ani nungsinarisa amaduna di khangdabra. Khangde. Madi luhongba naksilakpagi awungpat kari pusigi khalingida mapan phawba pakna thoktrabani. Asumna matam khara haukirami tompok matha sana phamungda wakhal khanduna. Hauzik aina tawgadabase karin. Aina lehawa chelagana meleina kamda hoba. Amu melega luhongnagana lehauna kamda hoba. As ai khangdreda kari tawgadabanu. Lehaw lobana di hena phabani. Amadudi khara leiradi hanuraani. Tompok ngai hak khallaba matungda leiha oina lorage haina khalami. Asumna
ꯇꯣꯝꯄꯣꯛ ꯃꯦꯂꯩꯒ ꯂꯨꯍꯣꯡꯒꯗꯧꯕ ꯊꯥ ꯑꯃ ꯑꯅꯤ ꯋꯥꯠꯂꯤꯉꯩꯗ ꯂꯩꯍꯥꯎꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯏꯕꯣꯄꯤꯁꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯃꯆꯥꯕꯨ ꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯝꯃꯤ꯫ ꯂꯩꯃꯅ "ꯏꯃꯥꯒꯤ ꯏꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪꯒꯤ ꯂꯨꯍꯣꯡꯒꯗꯧꯕ ꯊꯥ ꯑꯃ ꯑꯅꯤ ꯈꯛꯇ ꯋꯥꯠꯂꯀꯥꯟꯁꯤꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯏꯁꯤꯕꯨ ꯏꯃꯥꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ"꯫ ꯃꯄꯥ ꯏꯕꯣꯄꯤꯁꯛꯅ ꯑꯃꯨꯛ "ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯃꯦꯂꯩꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯍꯜꯂꯤꯅꯣ? ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯦ ꯍꯥꯏꯔꯨꯗꯣꯏꯔꯣ"꯫ ꯂꯩꯃꯅ "ꯑꯗꯨ ꯇꯥꯕꯅꯤ, ꯀꯃꯥꯏꯅ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯅꯤ ꯂꯨꯍꯟꯒꯦꯔꯣ? ꯑꯩꯗꯤ ꯉꯝꯃꯣꯏ, ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯅꯣꯏ ꯆꯠꯂꯒ ꯍꯥꯏꯔꯨꯔꯣ"꯫ ꯑꯁꯣꯝꯗꯁꯨ ꯃꯦꯂꯩ ꯇꯣꯝꯄꯣꯛꯅ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯇꯥꯕꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯁꯪꯕꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯋꯥꯟꯊꯈꯤꯕꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ "ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯅꯆꯥꯅꯨꯄꯤꯁꯦ ꯃꯃꯤꯠ ꯄꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦ"꯫ "ꯃꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯍꯟꯁꯤ"꯫ ꯑꯁꯨꯝꯅ ꯃꯦꯂꯩꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯂꯩ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯦꯂꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯃꯃꯥ ꯑꯁꯪꯕꯤꯅ "ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ"꯫ ꯃꯦꯂꯩ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ "ꯍꯣꯏ ꯏꯃꯥ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ". ꯃꯃꯥ ꯑꯁꯪꯕꯤꯅ "ꯁꯦ ꯇꯣꯛꯑꯣ ꯀꯞꯄꯅꯨ, ꯃꯁꯤ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ". "ꯏꯃꯥ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯗꯨꯅ ꯋꯥꯅ ꯉꯥꯏꯔꯛꯄꯁꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯀꯔꯤꯁꯨ ꯈꯟꯕꯤꯗꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯏ". ꯃꯄꯥ ꯁꯅꯥꯌꯥꯏꯅ "ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕꯗꯣ ꯏꯜꯂꯝꯃꯗꯤ ꯃꯁꯤ ꯊꯣꯛꯂꯣꯏꯗꯕꯅꯤ. ꯐꯔꯦ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ. ꯍꯧꯖꯤꯛ ꯅꯨꯄꯤ ꯄꯨꯔꯛꯄꯗꯣ ꯐꯔꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯅꯨꯄꯤ ꯑꯃꯨꯛ ꯄꯨꯔꯛꯑꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯍꯦꯟꯅ ꯀꯥꯏꯔꯝꯒꯗꯕꯅꯤ". ꯑꯁꯪꯕꯤꯅ "ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯝ ꯍꯣꯡꯁꯦ ꯍꯥꯏꯔꯤꯔꯣ"꯫ ꯃꯦꯂꯩꯅ "ꯌꯥꯔꯦ ꯏꯃꯥ, ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ ꯂꯨꯍꯣꯡꯗꯅ ꯂꯩꯔꯒꯦ. ꯍꯌꯦꯡꯗꯤ ꯃꯤꯅ ꯉꯥꯡꯅꯒꯗꯕꯗꯣ ꯈꯜꯂꯒ ꯑꯩ ꯃꯄꯥꯟꯒ ꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯃꯥꯜꯂꯦ". ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯂꯩꯃꯒ ꯃꯄꯥ ꯏꯕꯣꯄꯤꯁꯛꯇꯣ ꯃꯦꯂꯩ ꯈꯨꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅ "ꯇꯥꯗ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ. ꯇꯥꯗꯅ ꯍꯥꯏꯕ ꯅꯆꯥꯅꯨꯄꯥꯗꯣ ꯐꯖꯅ ꯁꯦꯟꯅꯧ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯥꯁꯦ ꯁꯦꯟꯅꯕ ꯉꯝꯍꯧꯗ꯭ꯔꯦ. ꯇꯥꯗ ꯈꯣꯏꯅ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ". ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ? ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯈꯤꯕ ꯇꯥꯕꯅꯤ. ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯟꯅꯕꯤ ꯑꯣꯏꯍꯟꯕ ꯄꯥꯝꯗꯦ". ꯂꯩꯃꯅ "ꯆꯨꯝꯃꯤ ꯇꯥꯗ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ". ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀ ꯃꯦꯂꯩꯒꯤ ꯂꯨꯍꯣꯡꯕꯗꯣ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯂꯩꯅ ꯃꯇꯥ ꯈꯨꯁꯨꯝꯗ "ꯏꯇꯥ, ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ. ꯀꯔꯤꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯄꯥꯝꯂꯤꯕꯅꯣ? ꯃꯇꯝꯗꯨꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯏꯜꯂꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕꯁꯦ ꯀꯥꯏꯔꯝꯃꯣꯏꯗꯕꯅꯤ. ꯏꯇꯥ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯅꯤꯡꯁꯤꯡꯂꯨꯔꯅꯨ, ꯀꯥꯎꯊꯣꯛꯄ ꯇꯝꯃꯣ. ꯃꯥꯁꯨ ꯅꯪꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯝꯕꯒꯤ ꯃꯄꯨꯟꯁꯤꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏ". ꯃꯦꯂꯩꯅ "ꯏꯇꯥ, ꯑꯩꯅ ꯁꯣꯏꯕꯅꯤꯗ, ꯑꯩꯉꯣꯟꯗꯒꯤ ꯑꯉꯥꯡ ꯄꯥꯝꯂꯨꯕꯒꯤ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗ꯭ꯔꯦ". ꯀꯨꯁꯨꯝꯅ "ꯏꯇꯥ, ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯁꯟꯒꯅꯨ. ꯍꯧꯖꯤꯛꯁꯨ ꯅꯪ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯤ. ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯒ ꯄꯥꯟꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯧ". "ꯄꯥꯜꯂꯔꯣꯏꯗ ꯏꯇꯥ. ꯏꯃꯥꯈꯣꯏꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯂꯅꯨ ꯍꯥꯏꯅ". "ꯏꯃꯥꯒ ꯄꯥꯕꯨꯡꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ"? "ꯀꯩꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯂꯩ". ꯑꯁꯨꯝꯅ ꯃꯦꯂꯩ ꯃꯊꯃꯣꯏ ꯀꯥꯏꯔꯕꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯕ ꯁꯥꯖꯤꯟꯅꯔꯒ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫